अहानबदा मरुओइबा पाउ नोंमखक फंगदौरिबा असेंबली की सेशन असी कॉन्स्टिट्यूशन की कांगलोन की वांगमदनी कांग्रेस करी फिरेप लौगदगे हाइबा नोंमनिनी सिदा लेपथोकलगनी हाइना एमपीसीसी की लुचिंगबा सिंगना लाउथोकरे कुकीना डिमांड तौबदा ट्रैवल पुंगनमक हाइबा यारोई कांगपोपी डिस्ट्रिक्ट कुकी की नि हाइरबदी नागाना तुमिना लेरोई हाइना एनपीओ कांगपोपीना फोंगदुरकले हौखिबा चहिदा माइनर नुपी मचा अमबु इकाय खुमनबा मांगहनबदा चेनबा नुपा अमा कुंबीदा आरपीएफ ना नोमिना कापतुना सीबगे चराक पीख्रे नॉर्थ ईस्ट विंडो टीवी ना संदोक सरब नुमिदांगी पाउ मियंग ताबिरिबा सिंहबु चन मैबम ना खुरुमजरी हौजिक पाउ संदोक ना पीजरी मणिपुर लेजिस्लेटिव असेंबली दा ऑपोजिशन पार्टी ओरिबा कांग्रेस एमएलए मंगा 𝐂𝐏𝐕 𝐾𝐍𝐓 𝐾𝐍𝐓 टीएस लोकेश्वर अमदी ओ सूरज कुमार दा था असके कुनमापन दा पांगथोकदौरिबा 32 सुबा मणिपुर लेजिस्लेटिव असेंबली की मरीरक सुबा मिफम असे डेमोक्रेसी की चन्ना कांगलोन ngakतबा इंडियन कॉन्स्टिट्यूशन की पथाव की मवांग मदा पांगथोपा मिफम नि हाइना पेंदबा फोंगदोक्रे कांग्रेस भवन दा पांगथोकिबा पाउगी मिफम अमदा बिजनेस एडवाइजरी कमिटी की मेंबर सीएलपी लीडर सु ओरिबा हानगी चीफ मिनिस्टर 𝐂𝐴𝐕𝐄𝐒 ना हाई डेमोक्रेसी चटपा लेवाक अमगी कॉन्स्टिट्यूशन असेंबली सेशन अमा कौबदा रूल ऑफ प्रोसीड्यूर एंड कंडक्ट ऑफ बिजनेस की मतुंग इना नुमित 35 निगी ममांगदा नोटिफिकेशन पीगदबनी अदुबो डबल इंजिन के लेंगाक असिना डेमोक्रेसी के कांगलोन अमत खंगदना नॉर्मल सेशन शॉर्ट सेशन स्पेशल सेशन नत्रगा इमरजेंसी सेशन हाबिगी वहानतोक अमत खंगदना तौनिंग बता तौरे नोंमखक मिफम कौबा असी नुमित 5 दगी तादना तौबिनबा हाइजखिबनी लेवाक मियांगी इंटरेस्ट सौखत थौरांग अमदि लेंगा की असोइबा कया पुथोक्तुना खना नैनगदबा सेशन असी नोंमखक्तंग फमदगा करी इशूदा खनगदौरिबनो मियांगी अमदि असेंबली मेंबर्स सिंगी राइट मांगहनबा थौंग असी लेंगाक अमा लेबगी मचत नते मणिपुरदा लेरिबा मियामना अमुक्ता थेंगनखिद्रिबा मिहात मिपुन असी थामरी सुरकदौरबनी मियांगी इंटरेस्ट निमित 5 दंग फमसी हाइना हाइजखिबनी अदुबो ममिंगतगी ओइना लाइगी सोइदनबा पांगथोकपसी मालेमगी मफम अमतदा थोकिद्रि हाइना 𝐂𝐴𝐕𝐄𝐒 विना नुंगाइतबा फोंगदोखि Honorable members in the right habitat. Any public interest question hangniba various department mayam. Aduga ziklaiba state governments ki failure mayam singse praja singna khangninggani eba sungsoi soidna. मधु क्वेश्चन हंगब तारगदी क्वेश्चन हंगदोइब नुमितुगी नुमित 10 वालिंगदा ऑनरेबल मेंबर सिंगसिना क्वेश्चन तु पिसनद्रगदी असेंबली न मधु रिजेक्ट तौबय हाउस सी साइनाडाइन एजोन दगी प्रोलॉग तौखिबदगी मसाना कॉन्स्टिट्यूशनल मैंडेटरी नि मसे रूल ऑफ प्रोसीड्यूर और कंडक्ट ऑफ बिजनेस की मतुंग इना हाउस सी प्रोलॉग तौरगदी गवर्नर ना हाउस सी सोमोन तौबिगदबनी हाइबसी मयामना हमगदबा सेशन दुगी निमित 35 वाटलिंगदा गवर्नर ना सोमोन तौखरे लेरिबा गवर्नमेंट सिना कैबिनेट डिसीजन लौरगा मोइगी ऑन द एडवाइस ऑफ द गवर्नमेंट हाइबा तारे कैबिनेट डिसीजन लौरगा तांग 15 दा सोमोन तौबियो हाइना कौरे दुबो खोइना हाना थेंगनजरपा हाइबा तारे को हाउस सी खोइना तौनिंगबदा तौबा यादबा रूल ऑफ प्रोसीड्यूर एंड कंडक्ट ऑफ बिजनेस ना हाउस की तोंगानबा रूल अमल लेबसे मसी था तरुक की मनुंगदा फंगदव था तरुक की मनुंगदा फंगदबसिदा नॉर्मल सेशन हाइबमा इमरजेंसी सेशन हाइबमा अदई शॉर्ट नोटिस तौरगा फमदा यादव हाउसी प्रोलॉग तौरमद्रगदी साइनाडाइ एजोन तौरगदी स्पीकर ने एनी टाइम कौंबे मतमदे त कौबे साइनाडाइ एजोन तौरगा प्रोलॉग गवर्नर की अयाब यारगा हाउसी प्रोलॉग तौरगदी गवर्नर ने सोमोन तौद्रदी याद्रे गवर्नर ने सोमोन तौब तारगदी क्लियर 15 days सेशन फंगदबा मित्रा मंगानी वाटलिंगैदा कौबिगदमनी पाउगी मिफम अदुदा एमपीसीसी के प्रेसिडेंट ओइरिबा पब्लिक अकाउंट्स कमिटी के चेयरमैन एमएलए 𝐾𝐍𝐓 हाई सथगदौरिबा सेशन असी असेंबली के राइट मतिक चाना पीद्रे रूल 4 की क्लॉज 1 अमदी 2 थुगाइरे शॉर्ट नोटिस नत्रगा इमरजेंसी नत्रगा नॉर्मल सेशन अमत नत्रे करंबा मखल की सेशन नो हाइबा एखोई खंग्रे मेंबर के राइट पुंगनमक मंगहलबनिना कांग्रेस पार्टी की माइकेदगी कंडेम तौबगा लोइना सेशन असिगी मतंगदा कांग्रेस की करी फिरेप लौगदगे हाइबदु नोंमनिनी की मनुंगदा मियामदा लाउथोकलगनी हाइखी
Assembly 𝐂𝐍𝐲 MLA rules and procedure and conduct of business se masigi matungina assembly session je kaudre maramasina lairiba summoning of session assembly se e session kaubasi rule 4 clause 1 and 2 2 sida yamna detail oina piri rule 4 gi clause 2 da piri basi 15 days clear pigedabani haiba 15 days ki clear days pidre pidabasi atopa provision sida short notice or emergency sisina tonganba provision amaneba tonganba provision sidagi masiat amalakotpa rule 4 gi clause 2 da yauriba Assembly sigi normal session kaugadabagi magi rule 4 gi clause 2 sigi masiat amalakotpa ado masiat makai miyam punjalaganda normal session gi mawong da semaga rule singsi fajana yengdaba khotabadadi normal assembly session ni haina di odum ugadaba adi members singna hangadaba masigi right questions mayam resolution move togadaba private resolution move oiro adagi star question boiro and star question boiro khudong chaba singsi te member da pidaba aduna members singsi hangbagi question singsi deprive tawraba 𝐂𝐍𝐲 MLA Tarana Manipuri Chingi District Manga Maru Oina Churchanpur Chandel Tengnopal Kangpopi Amadi Ferzol de Tonganba Chief Secretary Amasung DCP ge post thamnaba amasung lanjinaraba 𝐂𝐍𝐲 Singbu Khunda Leita Hanaba Prime Minister ge Relief Fund gi lupa crore chamanga kaithoknaba taksinkhibadu Naga People's Organization NPO Kangpopi District Akanba Maungda Yaningdaba Fongdokre NPO Kangpopi na Thadrokpa Cherol Amada District Asida Leiba Yalhomi Oidiba Naga ge Tribe Tarahumdoi Asina 𝐂𝐍𝐲 MLA Tarana Taliba Tokhaiba Chief Secretary Amasung DCP gi demand asi yaningde mapandagi changlakpa ising ichau gumna hengalakliba illegal immigrants sing asina Yalhomi Oidiba Naga Singbu minority oihanduna demographic imbalance oihallakpada natana Kangluk masal ge marakta irang thokalakpa lamgi che naba laihalakpada natana khun singi masak maming khangdokpada khudong chadaba kaya thokalakpani amadi State Revenue Department ta khun sing masak khangdabagi wathok kaya amasu Panduna Lady Gorkha amasung atay furup sing yauna nagana namna tariba Kangpopi District ase India lengakna naga singi aning apambadu usinnadana nathairoi dabani hari Cherol asina high internally displaced persons sing ase Kangpopi District ta relocate tauba amadi matam kharagi oina lahenba yaroi kuki khulai paiba singna National Highway number 2 amasung kuntra tareta logi wangmada ransom loba amasung tax khomkatpagi thawak kanna chathari loinana highway ase thingzinjuna state government ta pressure kaya amasu piduna lakle Kangpopi District ki naga sing ase Kotuna Chatharakliba Thavak Singda Hiram Amatada Mari Lenade Amasung Organization Asika Punde Haina Palli Nakal Amaromda Chingi District Singda Ladiba Kuki Singna Makoigi demand Tanba Matamda Travel Haiba Wahai Panduna Pumnamak Jing Siliba Ase Makoigi demand Tanbada Naga Yaudi Haina Fongdorakle Kuki Amasung Makoigi CSO Singna Senapati District Tagi Khaidok Labani Hajuna Kangpopi District asi makhoi gini hairakpa tarabadi maduda Yalhomi singna tumina leithokloi loinana NPO na tongan ba section ge mioi singda khanthaba watpa wangang amadi mathau tadaba comment sing pidana basu appeal torakle Marak sidang asi Fongkiba Business Advisory Committee gi mifamna August 18 da pangthukadoriba nomagi oiba taranithoi suba Manipur Legislative Assembly gi marirak suba station gi business lab kre station asida laikidaba members singi mafamda ikai khumnaba utpa arbitrary reference committee singi report sing puthokpa amadi atai business leirabadi khanagani hari Ngasi Vishnupur District ki manung chanda leiba kumbida mioi ama nongmoina kaptuna halamle siraba mioi asi Vishnupur District ki kumbi Satapur Ward number 2 dagi sei kunipan rom suraba khangibam Sanjoy Singh alias Athoi alias Pambai kawi KS Manglemba gi machanupani mioi asi chai kharagi mamangda nupi angangda nattabali chalambagi wathokta chena kiba mioi ni haina lekai gi mioi singna fongdorakle forensic science ki official sing yauna police ki team ama lakjuna asiba haksang leramliba mafam aduda yengsinbagi thawak chathaki
Maraksida lona yadabadi haina lautoktuna ladiba Yawalof Revolutionary People's Front RPF na kumbida Khangibam Sanjoybu Nomina Kaptuna Halamba adu mahagna nupi famlan narambagi damag loop asina sibagi charak pi kibagi matung inna hatpani haina claim tawrakre RPF ke Assistant Secretary Publicity Bangkim nangasi nungtil media da fangalakpa Gerald amigi matung inna Sanjoy alias Atoy alias Pambai haribamyoy ase ing kumzali sangani sumna kunithoy gi September 12 da nupi macha amawu famnan nabada haktheng nana chenabadagi RPF na sibagi cherak pire haina lauthokraba miyoni cherak adugi matung inna ngasi August 16 ta RPF na mahapu hatpani haina phongdorakle Gerald asina hai nongma season naduna kiangan khangallaga namduna nupi macha amabu famla nabagi khudam sangdam pumnamak leiraba miyoi amabu police na faraga waenduna maragi matung inna phangpham thokpa serak pibagi mahuta maral leiraba miyoi na maral leitaba amagumna miyam marakta leibagi thodok asi lamdam sidadi anoba natre lamdam asida tahai uhaidaba crime mayam ama tholaktuna misam miyamgi punsida aki tuzungba pokhalibase yaitong khamdongba khutkan panganba misang leiba singita oiba lo asina thokan bani haina Gerald asina hari masina maram oidina khunaida thokliba makhal kayagi crime sing mi hatpa nupigi ikai khumnaba namzan namtheknaba mayai kaba polam drug trafficking da chenaba maral leidaba criminal kaya serak phangdana nanthokli amasung maral leitaba gumna bel da thoktuna leire aduna ngasidi miyagi mang maktada yamlaba mayai kaba polam drug kaloina faraba miyoy kaya phangpham topa serak phangdana leire lona yadaba mayai kaba polam yonbagi drug trafficking gi wild chathaduna serak phangbagi mahuta maral leitaba mi amagum thoraklabanina thawong asida chenaraba miyoy singna aki akhang leitana mayai kaba polam yonbagi lamda khutsau tharakpana ngasidi khunai asida mayai kaba polamda laisuraba miyoy kaya leihanduna mating leitaba khunai ama ohele loinena mayai kaba potlam yon badagi fanglakpa selna senjau paiba ohellaba drug mafia singna senjau thada duna leiwa ki politics ta yausilaktuna power politics tawrakpadagi ngasidi iramdam sidasu aruba wathok leirakli basini asumna lona criminal singbu kankhatuna thambana khunaida karigumba amagi wathok tholakpa matamda mof launching tholaknaba maram oheli hana Gerald asina makhatari Lightweight Kanglufta World Boxing Champion Oikraba Laisham Saritabu Haukiba Yumsakaisa Numita Manipur Police Department as Superintendent of Police ki thakda promotion pikre Ningsing Bayai Mangarak World Champion Oikraba Saritana Russia da Third World Boxing Championship da bronze medal ama phonglakpada ing kumza lisangani sumna mangada Manipur Police Department na Sub Inspector gi form pikibani ing kumza lisangani tarada mahakpo Deputy Superintendent of Police ki form da promotion piki Jai Nifumatoi Suraba Sports Star ase Thobal District Khunau dagi leikidraba Laishram Babuchan amasung Laishram Ongbi Khomdonbi Devi gi macha Nepal gi manungda taruk subani Mark Waitau Mapal High School the class 8 forward tamlaklaga class 10 na Bal Vidya Mandir Thobal dagi pastor rakibani India gi government ta mahakpo income zali singani sumna mapanda Arjuna award pidun ikai khumnaba utkrabani Sarita Mayang Imphal dagi songtham thoibaga yumban lambida khongda minaduna songtham tomtin haina mingthonba machanupa ama phangjare Mangalore da mahai tamlibi Manipuri dupi macha ama Manipur gi kuki mahairoi kharana odpi navy bagi thodok Thigatuna Matik Chaba Thavak Lokadaba Manipur Commission for Protection of Child Rights na Karnataka State Commission for Protection of Child Rights da che thaduna khangan kre Haukiba August 12 gi nungtil pung mari mangarom taba matamda Mangalore gi St Agnes Hostel da leiraga St Agnes College da class 11 science da tamlibi Imphal East ke top mayai lekai idul mapal da leiba Y Ajit Kumar Singh amade Laishram Asalata Devi gi chei 13 ta ngaribi machanubi 𝐂𝐍𝐓𝐈 Pambo Hostel Adu the Lemin Nabi Christina Kobi Kuki Mahiroi Amana Luchingduna Fubi Sebiba Ngangbiduna Odbi Nabi Bagi Thodok Adu Tigatuna Matik Chaba Kanba Thavak Lokatnaba Manipur Commission for Protection of Child Rights MCPCR gi Chairman Frailatpam Manibabu Sarmana Karnataka State Commission for Protection of Child Rights KSCPCR gi Chairperson da ngarang Cherol Thaduna Khangan Krehari Chairperson PS Manibabu Sarmana victim oidiba 𝐂𝐍𝐓𝐈 gi yumda chatuna imungi miyoi singaunaduna St Agnes College ki campus manungda angang aduda fuba cheiba amata thokaloi habigi thazabasu piramki hari adum oinamak 𝐂𝐍𝐓𝐈 gi imung manungnadi angang asibo college azuda makha tamhanba pamdre hari
ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯃꯣꯏꯗꯒꯤ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ CCTV ꯐꯨꯇꯦꯖꯇꯣ ꯃꯥꯒꯤ ꯗꯁꯕꯤꯟꯗ ꯀꯩꯗꯧꯕ ꯑꯗꯥꯒꯤ ꯃꯇꯦꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯎ ꯌꯥꯔꯣꯏ ꯅꯠꯇꯦ ꯃꯣꯏꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯁꯨ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯤꯌꯥꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯣ ꯑꯗꯨ ꯇꯧꯕꯗ ꯃꯣꯏꯅ ꯑꯦꯗꯤꯠ ꯇꯧꯈ꯭ꯔꯅꯦꯕ ꯑꯗꯨ ꯃꯣꯏ ꯑꯦꯛꯁꯟ ꯂꯧꯒꯦꯗꯣ ꯔꯦꯀꯣꯔꯗꯇꯤ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯦꯛꯁꯟ ꯂꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯤꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯔꯦ ꯁꯤꯗꯤ ꯇꯧꯔꯦ ꯕꯨꯛ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯦ ꯑꯗꯒꯤ ꯋꯥꯔꯗꯦꯟ ꯀꯃꯥꯏꯅ ꯈꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯥꯛꯀꯅꯦꯕ ꯅꯪ ꯋꯥꯔꯗꯦꯟ ꯌꯥꯗꯦꯗꯣ ꯑꯗꯒꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯝꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒ ꯑꯄꯤꯜ ꯅꯠꯇ꯭ꯔꯒ ꯁꯖꯦꯁꯟꯗꯣ ꯑꯗꯣ ꯂꯧꯗꯕꯒꯤ ꯃꯔꯝꯁꯦ ꯃꯣꯏꯗ ꯀꯩꯅꯣꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯌꯥꯎꯔꯛꯀꯅꯦꯕ ꯃꯣꯏꯅ Karnataka Mangalore St. Agnes College Class 11 Tambi Maitai Nupi Macha Amada College Adumak Tada Tamba Kuki Nupi Singna Fu Chaiba Ot Neiba Thawong Sathababu Manipuri Maitai Association Bangalore MMAB na kanmam ongda condemn tawkre MMAB gi Publicity and Media Secretary Daneshwar Yumnam nangarang press thadrokpa cherol amana hai thaudok asigi pauna social media da kanna yarakpadagi MMAB na khudakta thabak lokhatki college asida hangduna thaudok adu ngapigani college asida hangduna thaudok adugi matangda chap chaba khangdoklaga mahairoi nupi macha asibu safagada ba mafam amada sinduna thamle maitegi senior nupi mahairoi singamadi NEPAM gi naga ichil iche singa pau faunaduna nupi macha asibu tek takaidana thamnaba thaurang sille hari ma ke local guardian Lieutenant Colonel Amaga Pau Foundary, Maki Apopi Mamagasu MMAB ga Leptana Pau Foundary, Asiguma Tawong Matung desu Amuk Hana Chataraktanaba, FIR Ama Register Taunabasu Kanari Haina press release Asinahai, St. Agnes College Tokiba Asiguma Kangluf, Naiba Hingsagi Tawong MMAB na Yaninde, Hena Faba Tunglam set Ama Semga Doriba Mahiroi Singna, Mai Tamliba Mafamda Ing Nachina Lamin Nabagiliglam Lehenba Pami Haina, MMAB na Fondurakli. Numit Karani ing signa leire haina sor kitang hondokpa janing tadringe ngasi nutel pung ahunga minute taramanga tarakpada Vistupur district Churchanpur ga tainaba torbung maning Zalen Faidagi Sakti leraba bom ani thangna na pokhai handuna fogokchau ikhai mamang amadi akoibagi miyamda mibaiba pokhan khre hari Women Equality Day Thoramgi Sargama Oina ngasi Kangla Mamangda Tongan Mamafamdagi Lazinaduna Relief Camp ta Ladiba Nupi Singna Candle Katuna Lamdamasida Mahosagi Punsida Halaknaba Thoni Zakre Maitai Alliance for Harmony in Manipur na Sinduna Pangtokiba Maira Katpagi Thoram Aduga Mari Lenina More Ward number 6 dagi Relief Camp ta Ladiba Ningthauzam Kherodana Hai May Ahum dagi Masagi Pongnafam Lamdam Thadoktuna Camp ta Ladibasi Mayumda Hanzinaba Manipur Lengakna Honabiu Haiki Saukhatpa Amadi Ing Tapna Panba Lamdam Ama Ohenba Pami Oinaba Honabiu Haiki Hantaki megi tang ahum da thokiba thaudokta lanjenaraga refugee camp da lairiba akoi punamakpu akoi gi aningba apamba phongdopoi tanja pibibani habadi akoi na refugee camp da laibase moredi akoi lanjenare refugee camp da laire hoi akoi yumda haninge boji adugi tanja pibiba haitare habadi refugee camp da laibase akoi nungai amasu nungai te habagi wanti yumda laibaga refugee camp da laibaga pipum kudima loi khangnara bana tani kana nabu ena refugee camp da laiba nungai duno adubu akoi na pambadi sarkar da kari meng changhaninge haiba matamda athuba matamda akoi yumda koina pongna phamlamdam oriba akoi mori haiba lamdam du da akoi hanjanningi sarkar da hainingi je yam thuna sangan binaba akoi sida sariba akoi gi temporary akoi gi yum oidni na haiba koppa je akoi sida leijaningde sengna harabada akoi gi pongna phamlamdam du da akoi hanjanan biu aduda akoi resettlement tawraga akoi lehanna gi haijaningi Chandigarh ta leiba Manipur macha singna saruk yaduna ngasi Manipur da thokliba irang asi athuba matamda mahosagi punsida laknaba candle light prayer gi khongchat ama chatkre Chandigarh Women Association amadi Chandigarh Manipuri Diaspora Association na punna sinduna Save Our Manipur Save Our Integrity haina mingthonduna chatkiba candle lighting procession aduda saruk yakiba singna May ahumdagi thokliba ethnical conflict ase Manipur da leriba ichil inaw khudingmakna isa gi oiba wakhal thadokjuna mausagum nungsi chanana leiminna violence thadoklase amato oibagi wakhal sagatuna nungsi chanaba puraknaba taibang mapuda thongni zabani haina khongjat atuda yaukiba miyoi singna phongdorakli
Goski Day 26 kogi Saturday nimesi ngasi sinjariba candlelight peace and prayer process asi akogi Manipur da thoiba hajiki laiba ethnic violence asida yaragadi peace and harmony umone restore tornaba haina akoi sida laiba Sandi Women Association amadi Sandi Manipuri Diaspora Association na kasigi candlelight peace and light prayer process asi samsam na senjabani akoina ngasi sinjariba thoramase Chandigarh da khunda laita minariba Manipur dagi ima event ichinenau ahal laman mayam punchen jaraga hojik Manipur da tandu laita na laiba phibam asibu hanagi phibam da hanjinhanaba adugi damakta khoina candle sit in prayer process sinjabani aduga thoramasiga mari leina khoina haijaningbadi Manipur da laiba ichinenau khudingmakku tungsi chanana hanagi dumaina laiminanaba gidamakta hingsa thadoksi amatta oibagi saklondo uttuna hanagi dumaina nungsi chanana laiminasi Handak pangthokiba National Testing Agency na loba National Eligibility Cum Entrance Test NEET UZ amadi Joint Entrance Examination Z 2023 da Mai Paklaba Zovial Career Foundation Thobal Wang Matabagi Mairoi Zanita Lare Lakpam amadi Chitresori Wangzam Bu Taram na Oktuna Boning Thawat Fanshawe Higher Secondary School na Central School Asigi Conference Hall da pangthokiba thoram aduda School Asigi Principal K. Sarat Chandra amadi PSDC ki Secretary Jotin Salam na athoiba mitung oina sarugya Mai Paklaba Mahiroi Anida Kudol Pot Pidunai Kai Kumnabaga Lunina Makatana Zovial Career Foundation and NEET Z the Mai Paklaba Mahiroi Kaya Leptana Putopa Ngamba Oiresano Haida Saruyakiba Singna Fungdoki Furuf Anigi Lan Asina Maram Oraga Lanzana Duna Tampaki Relief Center Singda Jangzafam Lauraga Ladiba Miamda Manipurgi Aiba Aibi Sing Nangasidagi Tengbang Polam Sing Yantokpa Haukre Union of Associations of Manipur Writers Manipurgi Aiba Loop Singi Apun Baluf Amasung Manipuri Meitei Association Bangalore na Mapung Oiba Thaudang Lauraga Tengbang Polam Sing Yantokpa Haubagi Ngasi Ahanba Numita Thawal District Kangabokta Leiba Rice Research Station da Hangba Relief Center Lamding Higher Secondary School Relief Center Amasung Kaksing District Kalyan Ashram Kaksing Amasung Indoor Stadium Kaksing da Hangliba Relief Center Singi in Met Singda Sanitary Pad Fisu Soda Amasung Sampuna Chingba Polam Sing Yantoki Ngasigi Tengbang Polam Sing Yantokpa the Union of Associations of Manipur Writers ki Vice President Singh Sarachan Tiam SS Pralat Sharma General Secretary Rakesh Narem Executive Member Kedrimayum Subadani Member Dr. Uma Mayingbam Loinena Atai Member Singh Amasung Manipuri Meitei Association Bangalore ki Advisor Soibam Susilna Chingba Masak Naba Myoy Singh Saryaki Tengbang Polam Singh adu Kusin Naraduna Saknaraba Aiba Sarachan Tiam Nahai Awaba Tariba Miamda Aiba Aibi Singna Puni Togatpa Oina Tengbang Sing Asi Pizabani Minung Sigi Taurina Ekoi Pumba Chena Punsilaga Amana Amagi Awaba Tarba Matamda Mateng Pangnasi Ekoigi Tungi Firal Ngasigi Pikliba Angang Sing Asida Sinaram Gadoribani Makoibu Sengat Taba Yadabani Haki Saknarebi Aibi Kedrimayum Subadani Nahai Achumba Haibasi Sembiba Mapuni Achumbaga Aranbaga Lamba Paba Yaroi Azumbana Tungda Mai Pakani Lan Asi Ekoina Soidana Mai Pakani Lan Mai Paktiba Fobadi Waraba Suwana Ekoi Mating Pangminasi Haki General Secretary Rakesh Narem Hai Ngasi Piriba Mating Asi Subnatagi Awaba Taraba Matamda Ekoi Masal Tengbang Nabagi Wakalon Aduna Mang Taraga Polam Singasi Pizabani Ekoi Masal Mating Pangnaba Haiba Asidagi Henba Atopa Lining Late Haki Association Lay Haiba Akun Belupsigi Filimbi Relief Akunaki Maiki Mayakun Kai Kucheri Hanbada Ekoi Yamna Laiva Tiva to Abada Ekunasi Mayo Give the Nuaina Kum the Legadova Nuaina Kusatana Take Tobi Hangi Tawakunum Loina Haduoga Matanga Amasum among the Vanuna Pamphiore Ekoi Loina Kangi Usi Kopai Pyrosu Maki Bohum the Nomalakani San Paniam Lam Tarusu Mo Morasu Numida Waikanda Sangara Komatana Mahana Maki Sangona Lutonala Manipuri Maitei Association Bangalore Anisi Kusamnara Laksavani Equina Manjava Karadam Pudol Wina Pina Nava Haidivasi Mapam Sikatana Atopa Mapam Kaya Masu Sakadori Hay Yama Sakadori Aduna Equina Haine Home Sweet Home Yumdagi Hiena Nungsi Vase at A Amapum Lake Panayam Migi Pura Dolanda Layosu Equina Lam Satada Nuairaba Adupa Building Maton Tarakun one with the Layosu I give you Nakupado Maduta would see. Kaya ngayon, the Kekchalu Halapadi, young Manang, Adunani,
home sweet home and haise yumdagi henba amata leke Manipur da thogliba sarang naba asida mayum makai thadokuna Manipur gi tongan tongan ma mafam singda lanjana duna relief camp ta leriba inmate singda yumthang nariba stat singda khundariba maitei singna leptana mateng panglakli Nagpur dagi Pawan Mani Badarpur Karimganj dagi Ahibam Thavungba Silchar dagi Kiran Kumar Rishikesh amadi Hingla Karimganj dagi Kangbam 𝐒𝐓𝐾𝐍 team nangase Committee for Peace and Social Harmony kaksingna sinduna indoor stadium da hangliba relief camp Kairak United Development Association sinduna Kairak Sanatombi High School da hangliba relief camp amdi Kurai Veterinary and Animal Husbandry Complex da hangliba relief camp da selgi mating pangkre 𝐂𝐍𝐓 District Cookie Singna Namna Taba Mafam Amani Haina 𝐂𝐍𝐓 District Deputy Commissioner Ki Charles Low Haiba Yakidaba Amadi Manipur Lengakna suspend Tokraba IAS Officer NG Robin Amadi Atai Maitei Civil Officer Singna Lana Lamzing Naba Honariba Si 𝐂𝐍𝐓 Ki Apunba Maitei Apex Body Liching Na Yaning Daba Fungdurakli Manipur Lengakna suspend Tokraba IAS Officer NG Robin Natha Asigi Taranitoy da Deputy Secretary DP da Pisin Kiba Representation Amada 𝐂𝐍𝐓 Cookie Singna Namna Taba Mafam Amani Haibase Yumfam Yaudaba Wafamni IAS Officer Ama Oibata Natana Maitei Intellectual Amasu Oiriba Misak Amana Jurigi Puwari Bu Lana Lamzing Naba Honarakpa Lisingna Yaningde Hari May Ahumdagi Hauduna Togliba Kangluf Anigi Irang Asida Cookie Taba Mafam Singda Maitei Sanghandaba Amadi Manipurgi Lifeline Oriba National Highway Contra Taraki Lambida Satok Sasin Tauriba Mioy Singda Maitei Macha Yaubra Haina Check Toba Maitei Macha Sing Lambi Asida Yaroi haina aki akang pirakpa asina lambi asida satok sasin tauriba lanjadraba maitei singining tamba manghalle sattaba yadaba kaya leirabasu chatpa ngamdana leiriba asi atuba matamda Manipur lengana meeting sangbiyu amade lan asi atuba matamda warashin ama puraktuna tangdu leitaba lamdama ma oirakpa 𝐂𝐍𝐓 miyamna pami haina fungdorakle Child and Women in Present Conflict in Manipur Haibihiramda Nomagi Eba Khana Nainaba Mifam Ama Lakleba August 19 gi ayuk pung 8 taba matamda konung mamangda leiba Ivoyaima Sumang Lila Sanglenda pangthoklagani Poirei Lemarol Meira Paibi Apunba Manipur Amadi All Manipur Women's Voluntary Association Punna Stenduna Pangthokadariba Nomagi Eba Khana Nainaba Mifam Asida Hauzik Manipur da Thokliba Irang Asida Nupi Amasung Angang Singna Thengnariba Awaba Saiting Ase Matau Karamna Loishingadagi Habigi Matangda Kumna Khanaduna Kari Waref Logadagi Habdu Lamdam Asiki Saknairaba Akang Ahai Singa Kumna Khanaduna Waref Lominase Thoram Asida Lamda Asida Lamdama Sida Laibiriba Miyamna Saru Yabiyu Haina Luf Anisina Thadropa Cherol Amana Hari Pambi Singda Tariba Mahik Singh Amadi Mahik Singh Adubu Karamna Ngaktokani Habigi Hiramda Mission Organic Value Chain Development for Northeastern Region MOVCDNER Department of Agriculture Manipurna Krisi Vigyan Kendra Thawal Amadi Thawal District Lomi ki Thona Farmer Producer Coal Limited Thawal District Punna Kusam Naduna Ngasi Nomagi Eba Plant Health Camp Ama Thawal District Hairok AC ki Manung Chanaleba Ingo Rock Community Hall the Pangtokre Lomi Singna Purakpa Fo Amadi Atai Manama Singda Taba Leina Tinagi Sample Sing Yengduna Chana ba hidak langthak sing su ahongba mamalda fangan kiba thoram aduda Agriculture Department ki MOVCDNER gi Project Officer 𝐾𝐻 Nimaichan 𝐾𝐍 Thawal gi SMS Agronomy and Tomba Thawal District Lomi gi Thongna Farmer Producer Co Limited ki Chairman Kaisam Tol Pisak yauna Resource Person kayana sarya ki MOVCDNER gi Project Officer 𝐾𝐻 Nimaichan Fongdolakpada Lomi Singna Thazariba Pothok Singasi Mahichana Loksaba Ngamnaba Pandamda Kemasi Pang Chachabani Haukiba August Saramari dagi September 3 Fawagi Manunda Asigumlaba Plant Health Camp Nimfu Hena Pangtoknaba Pandam Thamli Amadi Ingau Rokta Pangtokliba Camp Asina Taramangarak Subani Hari Manipurda Leriba Farmer Association Company Kaya Asina Department Asiga Tana Biduna Camp Asigi Khutong Chaba Lobiduna Lomi Singna Makoina Thazariba Pambi Sing Aduga Chanaba Hidak Sing Khangdoktuna Afaba Pothok Sing Puthoknaba Honabada Mateng Pambiyu Haina Apel Tauki Manipuri handaki low uba yamna chada bakada kala kala ga lena dinari tarakisi
ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯥꯞꯅꯕ ꯁꯤꯟꯖꯕꯅꯤ ꯃꯁꯤ ꯍꯧꯈꯤꯕ ꯇꯥꯡ 14ꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯥꯡ 14 ꯆꯠꯊꯔꯤꯕꯗꯒꯤꯅ ꯑꯩꯈꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 8 ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯠꯊꯖꯈꯤꯒꯅꯤ ꯑꯗꯨꯕꯨ ꯂꯝ ꯈꯔ ꯂꯥꯞꯄꯒꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯣꯛꯄ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯑꯅꯤ ꯁꯤꯜꯂꯤ ꯑꯗꯨꯒ ꯈꯔ ꯅꯛꯄ ꯑꯣꯏꯔꯒꯅ ꯑꯃꯃꯝ ꯁꯤꯜꯂꯤ ꯄꯨꯂꯞꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯀꯦꯝꯁꯦ ꯑꯩꯈꯣꯏꯅ 90ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯊꯝꯖꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯁꯤꯒꯨꯝꯕ ꯀꯦꯝꯁꯤ ꯇꯧꯅꯤꯡꯕ ꯂꯧꯃꯤ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯥꯛꯄꯤꯔꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯤ ꯐꯥꯔꯃꯔ ꯀꯣꯑꯣꯄꯔꯦꯇꯤꯚ ꯀꯝꯄꯦꯅꯤꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯄꯨꯟꯁꯤꯜꯍꯜꯂꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯍꯟꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯥꯄꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯍꯟꯕ ꯃꯣꯏꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯩ ꯎ ꯃꯣꯔꯣꯛ ꯀꯣꯝꯂꯥ ꯆꯝꯄ꯭ꯔꯥ ꯂꯐꯨ ꯐꯧꯅꯆꯤꯡꯕꯁꯤꯡꯁꯤ ꯃꯃꯨꯠ ꯇꯥꯅ ꯆꯥꯅꯕ ꯍꯤꯗꯥꯛꯇꯨ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯖꯅꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯏꯇꯥ ꯅꯣꯔꯊ ꯏꯁꯠ ꯐꯥꯎꯟꯗꯦꯁꯟ ꯇ꯭ꯔꯁꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯁꯣꯐꯤꯌꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ, ꯃꯨꯁꯂꯤꯝ, ꯈꯣꯏꯕꯨ ꯇ꯭ꯔꯥꯏꯕ, ꯃꯔꯤꯡ ꯇ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯣꯝ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄꯨꯟꯗꯨꯅ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯍꯥꯔꯃꯣꯅꯤ ꯀꯛꯆꯤꯡꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯁꯥꯕ ꯗꯨꯞ ꯂꯣꯟꯆꯤꯡ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯦꯝꯕ ꯏꯇꯥꯅ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯣꯠꯆꯩ ꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯕ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯒꯠꯍꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯈꯟꯒꯠꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯀꯦꯟꯗꯜ, ꯙꯨꯞ, ꯃꯣꯔꯥ, ꯑꯆꯥ-ꯑꯊꯛ ꯌꯥꯎꯅ ꯁꯥꯅꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯏꯇꯥꯒꯤ ꯁꯥꯏꯠꯇꯒꯤ ꯏꯇꯥ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯔꯤꯂꯤꯐꯀꯤ ꯃꯇꯤꯔꯤꯌꯦꯜ ꯄꯤꯕ ꯅꯠꯇꯕꯤꯗ ꯀꯃꯥꯏꯅ ꯃꯣꯏꯗ ꯍꯣꯞ ꯃꯆꯥ ꯑꯃ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯀꯣ ꯀ꯭ꯔꯤꯝꯕꯣꯜ ꯁꯥꯕ, ꯗꯨꯛ ꯁꯥꯕ, ꯀꯦꯟꯗꯜ ꯁꯥꯕ, ꯑꯗꯒꯤ ꯃꯣꯔꯥ ꯁꯥꯕ, ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯄꯣꯂꯥꯡ, ꯉꯥꯒꯤ ꯂꯧꯅꯕ ꯁꯤꯁꯦ ꯌꯥꯝꯅ ꯑꯄꯤꯛꯄ ꯁ꯭ꯀꯦꯜꯗ ꯑꯩꯈꯣꯏꯅ ꯀꯦꯄꯤꯇꯦꯜ ꯁꯤꯠ ꯈꯔ ꯊꯥꯗꯖꯔꯒ ꯑꯣꯜꯔꯦꯗꯤ ꯃꯣꯏ ꯍꯩꯕ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯗꯩ ꯃꯣꯏꯅ ꯄꯣꯠ ꯁꯥꯔꯒ ꯑꯩꯈꯣꯏ ꯏꯇꯥꯅ ꯑꯃꯨꯛ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯇꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯣꯟꯕ ꯄꯣꯠ ꯌꯣꯟꯕꯒꯤ ꯕꯔꯗꯟꯁꯦ ꯃꯣꯏꯗ ꯂꯩꯇꯅꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯂꯥꯟꯖꯦꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯗ ꯑꯦꯠꯂꯤꯁ ꯑꯗꯨꯒꯤ ꯕꯔꯗꯟꯁꯦ ꯂꯩꯇꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯊꯔꯦ꯫ ꯍꯟꯗꯛ ꯆꯍꯤ 2019ꯒꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯗꯤ ꯅꯤꯠ ꯑꯃꯁꯨꯡ ꯖꯤꯅ ꯆꯤꯡꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤꯡ, ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗꯤꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯕꯨ ꯑꯣꯛꯇꯨꯅ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅ ꯊꯥꯡ ꯇꯥꯕꯨ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯆꯦꯌꯔꯃꯦꯟ ꯅꯤꯡꯉꯣꯝꯕꯝ ꯑꯣꯖꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯊꯣꯉꯥꯝ ꯀꯨꯃꯥꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ 19 ꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤꯕ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3 ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯊꯧꯁꯣꯝ ꯔꯣꯍꯤꯠ ꯑꯃꯗꯤ 19 ꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤꯕ ꯑꯗꯨꯒ ꯖꯤ-2019ꯗꯁꯨ ꯐ꯭ꯔꯦꯁꯔ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯁꯤꯡ, ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ, ꯊꯧꯕꯥꯜ ꯅꯤꯡꯉꯣꯝꯕꯝꯗꯒꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯥꯡꯉꯕꯝꯅ ꯅꯤꯠ 2019ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ 39 ꯁꯨꯕ ꯔꯦꯡꯛ, ꯖꯤ 2019ꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯁꯣꯔꯣꯛ ꯃꯈꯥꯗꯒꯤ ꯂꯩꯇꯥꯟꯊꯦꯝ ꯁꯇ꯭ꯌꯖꯤꯠ ꯌꯥꯎꯅ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗꯤꯁꯤꯡꯕꯨ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯅꯔꯦꯔꯤ ꯁꯔꯇꯤꯐꯤꯀꯦꯠ, ꯃꯦꯃꯟꯇꯣ ꯑꯃꯁꯨꯡ ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯧꯅ ꯍꯥꯞꯆꯤꯜꯂꯛꯄ ꯊꯥꯡ ꯇꯥ ꯁꯕꯖꯦꯛꯀꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥꯡ ꯇꯥꯒꯤ ꯀꯨꯝꯍꯩꯁꯨ ꯎꯠꯈꯤ꯫ ꯆꯠꯂꯤꯕ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ 2019-20ꯒꯤ ꯐꯥꯔꯁꯠ ꯇꯥꯔꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯇꯣꯞ 10 ꯆꯠꯂꯛꯈ꯭ꯔꯕ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ, ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯑꯣꯖꯤꯠꯅ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯊꯧꯒꯥꯏ ꯄꯨꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯐꯥꯎꯟꯗꯔ, ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯑꯣꯖꯤꯠꯅ 2018 ꯈꯛꯇꯗ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯇꯦꯜꯂꯕ ꯆꯍꯤ 5 ꯈꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯕ ꯉꯝꯂꯛꯄꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯚꯦꯟꯠꯁꯤꯡꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯗꯁꯨ ꯃꯥꯡꯖꯤꯜ ꯊꯥꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯕ ꯉꯝꯗꯨꯅ ꯑꯦꯀꯥꯗꯃꯤꯛ ꯑꯦꯛꯁꯂꯦꯟꯁꯀꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯂꯤ ꯍꯥꯏꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯑꯣꯖꯥꯁꯤꯡ, ꯄꯦꯔꯦꯟꯠꯁꯤꯡ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ, ꯆꯥꯕ ꯊꯛꯄ, ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ Higher secondary
examination singda aikoigi chhatra singna mangarak appear tokre appear tokiba sigi manungda aikoina 4th position 5th position adagi 12 13 14 15 17 loinana 20 masing yamaba chhatra kaya position kya puthokre Thobal Sabal Tongba Mamang Leke Deleba Universal Nutrition and Fitness Center UNFC na Safong Kiba Jay Taret Mapung Farapagi Mapok Kumon Tharanga Mari Lenena Ngase Regional Institute of Medical Sciences RIMS Infal Blood Transfusion Unit ka kusam naraga EBB ki thoram ama pangthokre thoramadu da sarugya kiba UNFC ki volunteers sing amadi RIMS ki Blood Transfusion Unit ki staff singbu center asigi founder Sanasam Lilapati na thagatpa phongdoki Mona Lisa Art and Culture Association Makana Sinduna Numit Kuntrani Chupna Satakadaba Jote Thamai Pakhangba Haina Mingthonba Drama Ama Putopagi Workshop ki Tharam ngasi Ningom Thongkit na Panung Hall da Hodokre Workshop Hodopagi Tharamadda Department of Art and Culture Government of Manipur ki Deputy Director 𝐶 Sharma Rupmahal Theatre Imphal ki Director L Brajamohan Amadi Media Theatre Imphal Director KB Sharma Susarwyaki Thoramaduga Mari Lenina Department of Art and Culture Government of Manipur ki Deputy Director 𝐶 Sharma na Phongdorakpada Manipur ki theatre ki lamda nupa masing watpa amadi nupi singna masing yamba heli hari art pu nungsiba mioy singna sel khakta yengduna leirabadi nomadi art Manipur ki leimadagi mutkiba yabagi chingnaba leire hari art and culture saukhatnaba honabada department ki maikedagi pangba yaba mating pangnaba angaba thakta honagani artist amana art toba matamda thawai yauna amadi nungai thokpa ama yaudrabadi art ki lamda mai pakpa ngamloi hari international artist khudingmakna thaksi khasi naina chatnaba honai adubu aikoigi Manipur dadi masi khara watpagum tawi haina phongdoki Nupine am hel jagoi le ngamda khoina kitang seriously concern hoise nipa jagoi chaba husik le tre nipa sine na tanga ise khoina jagoi gi lamda theater gi invitation ba su yang kana le de jagoi dana nupine na kana le Manipur gi leba perform sing se artist le tra ge art se serakani me am seriously sanction biraga art se kbaina promote tawdage na shibiraga artist yokhapa mo de khoi am daga oye na I thamjage Senda hana focus tawraga I thabuk tawni harga dumadu kitang labi lambugum san aduna afaba wa phajana tawbiu matung ta su hangba yanabagi Moirangtem Priyo Burton Iba Thabal Ipom Horakai Haina Mingthonba Manipur Novel Lyric Ama Haunabi Matung Ina Phongkre Imphal College Central Hall the Pangthokiba Chamba Thoram Amada Lyric Asi Haunabi Matung Ina Miamda Phongdoki Lyric Phongbagi Thoramadu Professor Ngangom Iboton Manipur University ki Professor Nahakpom Aruna Sahitya Academy Awardee Yumlembam Ibomcha Manipur University Associate Professor Dr. Wahengbam Kumari Chanuna Punna President Member Oina Saryaki Thoram Aduga Mari Lenina Lyric Asiki Aiba Moirangtem Priyo Burtana Phongdorakpada Nobel Lyric Manipur Sahitya Khongsata Tapna Masing Yamna Phongna daba asina novel lyric ama puthokna ba lakiba adu ngasidi miyamda khusin najaba ngamle hari novel lyric asida yauriba nungi oiba waridi samna khungang amada leiba nupi macha amada yumfam ojuna sagatba wari macha amani hari miyoiba amana hingna ba honabada thengnari ba lanfam kaya novel asida mayek singna yauri haiki Amana ni sumber macam ni masani lo na mana jaga dapat Manipuri lo si itu tu macam dagi lere bawa. Iba kau kita dagi lep taba, lep taba. Saya dagi cakap Malay kata dramatic literature di Manipur wani. Masih kumang kali apa panisi yang Malay kung dapat wani. Aduh kan mana pun tentang ini novel semadi Manipur saya terdapat. Projek tapi masih yang kung dari nak yang jaga kau saya 22 novel ama kongi mahal ke sai sida ai chu pole sida le gada ba le jata ko da ma ka tana ina le ringa da ama ga kongi 23 da ngai sa to jam Ngarang Hairok Part 3 Khumanda Khuman Youth Development Club Khuman Ima Panthoibi Mera Luf amasung Hairok CHC ga khusam naduna handak Manipur da sandorak liba mit naba amasung lok khulagi anaba asidagi ngakthoknaba nomagi eba free medical camp ama pangthokre hari camp adu da miyoi hufatra manga romna ana la engi khulong chaba lauki hari haksang da afaba machi piba losing tabada sel yamna changdaba
amadi pothok marang kaina puthokpa ngamba organic farming da ekhoi mai onsinduna lomi singe sanmelon henganaba honarasi haina Green Foundation Manipur Executive Director Urikimbam Premsitna Phongdokre Ministry of Mission Organic Value Chain Development for Northeastern Region MOVCDNER Department of Agriculture, Cooperation and Farmer Welfare gi makhada Green Foundation Manipur amasung Khanongsu Pukai Lankai Organic Producer Company na sinduna Kurukul Awang Mamang Community Hall da pangthokpa National Program on Organic Production and Internal Control System Management haiba hiramda nomagi oiba lomi singi training program da phongdokibani Premjit na hai organic farming tobana haksang da hu sendaba pothok pothokpa sen yamna changhandana lo uba amadi pothok marang kaina pothokpa sanmelon hengat hanba ngamgani aikhoi gi lofam sing amadi hingol da chemical sizinaba leblasi aikhoi gi pothok sing Manipur amadi mapanda thadoktuna aikhoi gi sanmelon hengat hannaba khonasi Manipur da organic farming toba lomi listing contractor chamanga mai pakna chathari Green Foundation gi makhada lomi listing taruk chachuk romda mating pangle organic farming tobada sathok hanthaba leite lomi sina season nagadaba har amadi macha khudimak subsidized rate ta foundation asidagi lobi ba yagani yumda yahlakpa fob ngamgani karigumba organic low tobada sathok hanthare habigi khudam sangdam leirabadi foundation na singjagi haki Green Foundation oyazu akhoi sai laboratory lei adu akhoi science mayam sa to kanda puthorokpa anu ba by organic ba tilai ram ha sina man orakanda organic to bana akhoi sathok handa bangame ame handa de adu oragati akhoi organic farm to kanda sathok su handa roi adu ga akhoi organic ki oiba pothok pudi market yumba kandi mamne hena tangna yumba yarabina akhoi thamne tumdo hengana yumba yarani adi amaromda organic farming de phara senga toragadi organic farming de sangiba tilai da har singje isa loi singba yabine Hoji maksu akhoi pambiba tilai da amne har singdo Green Foundation da yam ataba certificate akhoi mem thamal gun phangani adu pemba taka le da di thamal gi akhoi yimim do akhoi diba to no tongsaw le si akhoi sei kya gi ma di law du lai do masi phabu da karam bo sa handar ha karam to da be trop le ji Training aduda lomi Yankhairom na saru yaki thoram aduda Green Foundation Manipur gi Executive Director Urikimbam Premjit Khanongsu Pukai Langai gi Chairman Puyam Chaurazit Group Leader Fritz Sabam Ibitombi Ryudra Oil Amadi Usam Jugeshwar na President Member oina saru yaki Arabida Maroiba Pau Amona Bizari No Makak Fam Gadoriba Assembly ki session asi Constitution ki Kanglong ki Wangmadani Congress na Kari Firep Logadagi Haiba No Manini Sida Laptop Lagani Haina MPCC ki Luchingba Singna Lautokre Kuki na demand Tobada Travel Pumnamak Haiba Yaroi Kangpopi District Kuki Gini Harabadi Nagana Tumina Leiroi Haina NPO Kangpopi na Fongdurakli Haukiba Sahida minor nupi macha amabu ikai khundaba manghanbada chenaba nupa ama kumbida RPF na nomina kaptuna sibigi cherak pikre Northeast Window TV na sandok sa rebenumidang ipaw matang sidaloy sari miyang tabiribas tingbu amuka hana chan mabam na kurumjari